ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯎꯋꯔꯁꯤꯡꯕꯨ ꯍꯥꯏꯃꯛꯇ ꯑꯩ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯐ꯭ꯔꯦꯟꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯦ ꯐ꯭ꯔꯦꯟꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯍꯪ ꯈꯔꯇꯪ ꯍꯪꯖꯒꯦ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯗꯨꯀꯦꯇꯦꯗ ꯄꯔꯁꯟ ꯅꯠꯇꯕ꯭ꯔꯥ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯁ꯭ꯀꯨꯜ ꯇꯝꯗꯕ ꯀꯣꯂꯦꯖ ꯇꯝꯗꯕ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯝꯃꯗ 98% ꯂꯣꯏꯅꯃꯛ ꯇꯝꯗꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯏꯕꯔꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯆꯠꯇꯨꯅ ꯄꯩꯁꯥ ꯁꯨꯛꯇꯤꯡ ꯇꯤꯡꯗꯕ ꯌꯥꯕ ꯃꯐꯝꯗ ꯄꯩꯁꯥ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯅꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯒꯅꯤ ꯃꯤꯑꯣꯏꯕꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨꯗ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯊꯣꯛꯀꯗꯧꯔꯤꯕ ꯉꯁꯤ ꯑꯩ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡꯁꯦ ꯃꯁꯤ ꯑꯁꯣꯝꯁꯨ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯃꯨꯛꯇꯪ ꯍꯪꯉꯨ ꯃꯇꯝꯗꯨꯗ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯑꯗꯣꯝꯁꯨ ꯈꯟꯕꯤꯌꯨ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯕ 4G ꯍꯥꯏ ꯁ꯭ꯄꯤꯠ ꯁꯞꯄꯣꯔꯠ ꯑꯣꯏꯔꯕ ꯏꯟꯇꯔꯅꯦꯠ ꯑꯗꯣꯝꯒꯤ ꯈꯨꯕꯝꯅꯨꯡꯗ ꯂꯩꯔꯦ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯎꯅꯤꯡꯕ ꯃꯐꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯎꯕ ꯐꯪꯒꯅꯤ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯐꯣꯟ ꯀꯌꯥ ꯂꯩ ꯌꯨꯝ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯐꯣꯟ ꯑꯃ ꯑꯅꯤꯗꯒꯤꯗꯤ ꯇꯥꯗꯅ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯣ ꯁꯥꯏꯕꯔꯗ ꯆꯠꯇꯣꯏꯕ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯚꯤꯎꯋꯔꯁꯤꯡ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯦ 2021ꯒꯤ ꯑꯣꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯨꯔꯛꯁꯥ ꯕꯤꯃ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯄꯨꯊꯣꯛꯆꯔꯤꯕ CSC ꯑꯣꯔ e-SHARAM ꯄꯣꯁꯇꯦꯜ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯁꯤ ꯂꯦꯕꯔ ꯀꯥꯔꯗ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯤ ꯃꯁꯤ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯔꯗ ꯄꯥꯏꯔꯤꯕ ꯍꯣꯜꯗꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯍꯣꯜꯗꯔ ꯑꯗꯣ ꯅꯠꯇ꯭ꯔꯒ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯗꯣ ꯂꯩꯈꯤꯗꯕ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯂꯥꯈ 2 ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ e-SHARAM ꯀꯥꯔꯗ ꯑꯁꯤ ꯄꯥꯏꯕ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯅꯥꯝꯃ ꯁꯣꯏꯔꯕ ꯃꯤꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ 1 ꯂꯥꯈ ꯚꯥꯔꯠ ꯁꯔꯀꯥꯔꯗꯒꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ 3,000 ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯕꯦꯡꯗ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯝꯇ ꯆꯪꯗꯦ ꯐ꯭ꯔꯤꯅꯤ ꯑꯩꯈꯣꯏꯅ ꯀꯥꯔꯗ ꯑꯁꯤ ꯁꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯆꯪꯕꯅꯣꯗꯣ ꯑꯍꯥꯟꯕꯗ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯦꯛ ꯅꯦꯝ ꯑꯁꯦꯡꯕ ꯃꯃꯤꯡꯗꯣ ꯑꯅꯤꯁꯨꯕꯗ ꯁꯤꯟꯐꯝ ꯑꯍꯨꯝꯁꯨꯕꯗ ꯄꯔꯃꯤꯅꯦꯟ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯦꯛꯂꯤ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯍꯨꯝꯁꯨꯕꯗ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯗꯤ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔ ꯑꯗꯨꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛꯇꯣ ꯀꯌꯥꯝ ꯌꯥꯝꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯃꯦ ꯍꯥꯏꯕꯒꯤ ꯗꯤꯇꯦꯜꯗꯣ ꯑꯃ ꯃꯉꯥꯁꯨꯕꯗ ꯁ꯭ꯀꯤꯜ ꯑꯦꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯗꯤꯇꯦꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯈꯨꯠ ꯁꯥ ꯍꯥꯏꯕꯗꯤ ꯀꯔꯤ ꯂꯝꯗ ꯍꯩ ꯈꯣꯠꯂꯤ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥꯝ ꯂꯩ ꯍꯥꯏꯕ ꯇꯔꯨꯛꯁꯨꯕꯗ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯗꯤꯇꯦꯜ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯗꯤꯇꯦꯜꯁꯤꯗ ꯏꯄꯥꯒ ꯏꯃꯥꯒ ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯀꯥꯔꯗꯇ ꯂꯩꯕ ꯗꯤꯇꯦꯜꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯀꯗꯕꯅꯤ ꯇꯔꯦꯠꯁꯨꯕꯗ
ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔ ꯅꯤꯄꯥꯟ ꯁꯨꯕꯗ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒ ꯂꯤꯡ ꯂꯩꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯑꯃ ꯃꯥꯄꯟ ꯁꯨꯕꯗ ꯕꯦꯡꯒꯤ 10 ꯑꯦꯀꯥꯎꯟ ꯅꯝꯕꯔꯒ IFSC ꯀꯣꯗꯀ ꯃꯁꯤ ꯈꯛꯇꯅꯤ ꯆꯪꯉꯤꯁꯦ ꯃꯈꯥ ꯇꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯒꯅꯤ ꯀꯔꯝꯕ ꯋꯦꯕꯁꯥꯏꯠ ꯆꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯒꯨꯒꯜ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯔꯆ ꯏꯟꯖꯤꯟꯁꯦ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ e-SHARAM .government.in ꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ e-SHARAM ꯊꯥꯔꯤꯕ ꯁꯤꯒꯤ e-SHARAM ꯊꯥꯔꯤꯁꯦ ꯁꯤꯗ ꯆꯪꯕꯤꯔꯣ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯦꯖꯁꯤ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ registration is totally free ꯍꯥꯏꯁꯤꯗ ꯆꯪꯕꯤꯔꯣ ꯃꯊꯛꯀꯤꯁꯤꯗ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯍꯥꯟꯕꯗ ꯁꯤꯗ ꯊꯣꯛꯏ ꯄꯦꯖꯁꯤꯗ self registration ꯊꯥꯔꯦ ꯑꯗꯨꯒ ꯃꯈꯥꯗ other link mobile number with prefer ꯍꯥꯏꯁꯤꯗ ꯑꯗꯣꯝꯒꯤ ꯑꯙꯥꯔꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒ ꯂꯤꯡ ꯂꯩꯕ ꯅꯝꯕꯔꯗꯨ ꯁꯤꯗ ꯍꯥꯞꯄꯤꯔꯣ ꯑꯩꯒꯤ ꯍꯥꯞꯄꯒꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯦꯞꯆꯥ ꯀꯣꯗꯁꯦ ꯃꯁꯤ ꯁꯨꯝ ꯅꯝꯕꯤꯔꯣ ꯃꯁꯤꯅ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤ are you a member of ꯀꯔꯤ employ provident fund organize ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯀꯔꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯦ ꯑꯣꯏꯕ ꯇꯥꯔꯒꯅ ꯑꯣꯏ ꯍꯥꯏꯔꯣ ꯑꯣꯏꯗꯕ ꯇꯥꯔꯒꯅ ꯑꯣꯏꯗꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ employ state insurance corporation ꯍꯥꯏꯔꯤꯕꯁꯤꯒꯤ employ ꯑꯣꯏꯕ꯭ꯔꯥ ꯑꯩꯗꯤ ꯑꯣꯏꯗꯕꯅꯤꯅ ꯅꯣ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ send OTP ꯁꯤꯗ ꯅꯝꯕꯤꯔꯣ ꯍꯧꯖꯤꯛ OTP ꯂꯥꯛꯑꯅꯤ OTP ꯂꯥꯛꯑꯦ ꯍꯧꯖꯤꯛ 337560 OTP ꯁꯤ ꯁꯕꯃꯤꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯅꯝꯕꯔ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯑꯙꯥꯔ ꯅꯝꯕꯔ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯕꯃꯤꯠ ꯇꯧꯕꯤꯔꯣ ꯁꯤ ꯄꯦꯖꯁꯤ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯥꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯁꯦ ꯃꯁꯥꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ emergency ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯏꯃꯦꯜ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯒꯤ ꯃꯦꯇꯔꯅꯦꯜ ꯁ꯭ꯇꯦꯇꯁꯁꯦ ꯑꯃ ꯁꯤꯗꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯥꯗꯔ ꯅꯦꯝ ꯑꯗꯨꯒ OBC ꯅꯁꯥꯒꯤ ꯀꯦꯇꯥꯒꯣꯔꯤꯗ OBCꯔ SDꯔ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜꯂ ꯁꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗ OBC ꯈꯜꯂꯒ OBC ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯒ SC ꯈꯜꯂꯒꯅ SC ꯁꯥꯔꯇꯤꯐꯤꯀꯦꯠ ꯕꯔth ꯒ꯭ꯔꯨꯞ ꯍꯥꯞꯄꯅꯤ ꯗꯤꯐꯔꯦꯟꯁꯤꯌꯦꯜ ꯑꯦꯕꯜ ꯍꯥꯏꯁꯦ ꯁꯤꯁꯤꯅ ꯅꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯂꯩꯇꯥꯔꯒꯗꯤ ꯂꯩ ꯍꯥꯞꯄꯣ ꯑꯗꯨꯒ ꯅꯦꯝꯁꯤꯅ ꯅꯣꯃꯤꯅꯤ ꯅꯦꯝꯁꯦ ꯑꯗꯨꯝ ꯍꯥꯞꯄꯣ ꯅꯣꯃꯤꯅꯤ ꯍꯥꯏꯕꯗꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯅꯦꯝ ꯑꯃ ꯍꯥꯞꯄꯣꯕ ꯅꯣꯃꯤꯅꯤ ꯑꯣꯏꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃ ꯍꯦꯛꯇꯒꯤ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯨꯁꯨ ꯃꯤ ꯑꯗꯨꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯞꯄꯣ ꯑꯗꯨꯒ ꯁꯤꯒꯤ ꯖꯦꯟꯗꯔ ꯈꯜꯂꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯋꯤꯠ ꯍꯥꯏꯁꯤ ꯅꯪꯒ ꯔꯤꯂꯦꯁꯟ ꯑꯣꯏꯗꯣꯏꯁꯤ ꯀꯅꯥꯅꯣ ꯐꯥꯗꯔ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯆꯥꯗ ꯑꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯗꯔꯥ ꯁꯤꯒꯤꯁꯤ ꯑꯃ ꯈꯜꯂꯣ ꯑꯩꯗꯤ ꯐꯥꯗꯔ ꯈꯜꯂꯦ ꯑꯗꯨ ꯑꯞꯗꯦꯠ ꯇꯧꯈ꯭ꯔꯅꯤ ꯁꯤ ꯑꯞꯗꯦꯠ ꯇꯧꯔꯦ ꯁꯤꯒꯤ ꯄꯦꯖꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯔꯦꯁꯤꯗꯦꯟ ꯑꯗꯨꯒ ꯁꯤ ꯄꯦꯖꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯗꯤꯇꯦꯜ ꯍꯥꯏꯕꯁꯤ ꯑꯃ ꯁꯤꯗ ꯃꯅꯤꯄꯨꯔ ꯅꯦꯇꯤꯞ ꯃꯅꯤꯄꯨꯔꯤ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯈꯪꯉꯦ ꯁꯤꯗ ꯃꯌꯥꯝ ꯈꯜꯂꯤ ꯅꯪꯒꯤ ꯂꯩꯐꯝꯗꯣ ꯍꯥꯞꯄꯣ ꯅꯪ ꯁ꯭ꯇꯦꯠꯇꯣ ꯑꯗꯨꯒ ꯁꯤꯗ ꯅꯪ ꯑꯔꯕꯥꯟꯂ ꯅꯠꯇ꯭ꯔꯒ ꯔꯨꯔꯦꯜ ꯍꯥꯏꯕꯗꯣ ꯑꯃ ꯁꯤꯗ ꯍꯥꯞꯄꯣ ꯍꯥꯎꯁ ꯅꯝꯕꯔꯁꯦ ꯍꯥꯎꯁ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯐꯖꯅ ꯈꯪꯂꯒꯗꯤ ꯍꯥꯞꯄꯣ ꯂꯩꯇ꯭ꯔꯒꯗꯤ
yumsi habi lam laikai doina hapo locate laikai hapo state hapo district hapo aduga pin number hapo aduga sahi si nang kya de kya hapo sahi lai bano sida khallo hapo ai si lai bana hape aduga siapa lawyer matung sida update sida man submit tawrane ai di si han taw bani update lai si submit taw goda man aduga sida education qualification se sida nang na pam nang hauji kari o hauji karamba college kari tawri nang secondary na daga higher secondary ra diploma ra na daga graduate la haibu to sida khallo pamba khalle aduga sida certificate name hai nang 12 pass to adu 12 oge 12 pass apo 10 pass 10 pass apo aduga income na sida ingang income certificate yawbudo adugi income de makha pona sida apo income certificate sida upload tawbiro choose file sida upload tawro aduga sida submit tawro aduga sida primary occupation hai sida nang je kari oi bano nang nasagi occupation se thabak tawbra tawdabra antraga kari oi lawmi oge lawmi pressure mel hap kera farmer hap kedana pam hapo sigi singjelo mention biro experience sigi sector name se ne se nang pam bado melo adagi working si nang tha kya chahi kya tawi chahi kya experience lai laite ha bado san melo aduga sigi secondary occupation sa atopa nangi sinbam hoji mamang thakre sinbam na to atopa occupation su lai ribra ha bado sida hapo lai dagan hap tsu yare aduga sida occupation certificate hapo certificate upload tawse tawsu yare aduga sida how did you acquire skin koi takar skin do mataw kamna koina sida did not receive any vocational technical training sida na pam khallo hapo aduga sida skin sida na khallo nang kari skill lai bano habdo ai other lai re aduga skin to agre sida sema hapo nasan khallo aduga submit tawro matungda topa selai re hamada account number mention lo nangi sida kari European hai papai ta para dala sida nangi account number do mention lo account number do confirm ta be account number do ani halam melo aduga account number do leiba account book to leiba nam ming do ma melo samana IFC code ne melo aduga nangi account do karamba lamgi karamba branch ki oibene do mention lo aduga nangi branch name su mention lo bank name su mention lo aduga sida update tawkro mayam do sumaina loin thoga ani sumaina loin thoga ani nang sai men ki mayam sumain makada agwa si loir matungda submit tawro aduga download to card harna ama thoga ani aduda download tawbiro aduga pdf oni yoram mani nangi file manager nga chingtho o file manager da hoji ulage selai nang hoji saki ba kato selai re nang hoji saki ba kato selai re sumanya thoga ani nang card smart card oina sa ya na computer jango smart card saro sumanya dum pai ki su sab mana sab yai